आकाशवाणी इम्फाल Ngangbam Nganthoi na pau pazari ahanbada maruoiba pau Manipur da COVID-19 na nabadagi pharakpagi sang sada marphumathoi dasmik sino nipan yaure active case lising nipan chatret marphudramathoi leiri Imphal West Zilla da paksana COVID-19 test tawbang asidagi hauragani awang nongpok ki raija khara da su numit khudingi miyoi kya leptana COVID-19 positive oirakli amasung Bharat ta hauzik phawbada COVID vaccine dose ko ti kunmathoi lakh 59 hena kapkhre Leibak sida COVID-19 gi laichat amu hana sandorakliba sigi yenglaga section bawatpagi thawong sing tokpina ba haijari COVID tagi ngak thokna ba section thawrang khudingmak ngakna chatpiyu aduga hanba dose gi vaccine kapkhraba miyoi singna matam chan ani suba dose gi vaccine kapiyu asoi ngam thoktana ba makha da haijari ba niyom sing asi ngakna chatpiyu face mask upiyu social distancing ngakna amaga phut taruk lapna leibiyu maimit amadi khusa toina hamdoktuna tarutana na thambiyu COVID-19 dagi ngak thokna ba tangai phadaba sana kanglon singak na chatpina ba Manipur Handloom and Handicraft Development Corporation gi chairman Sagol Sem Achauba singna appeal tawraduna hai Miyambu Sagol Sem Achaubuna khurumjari nungsi jaraba ilaicha sing tamthiraba COVID-19 laichatagi kanjana boidamak khoi amu hanna section bagi phirep lominarasi COVID ki patient soidna kapthokpiu face mask soidna upiu mi amaga gi marakta Puttaruk lapna lebiu, hand sanitizer sijinabiu, hand wash natraga sapon sijinaduna khusa seng na hambiu. Laichat asidagi ngakthoknaba matam gi lengang na piba tangai phadaba satna kangnun sing akoi khudumang na ngak na chapminasi section ba haibasina laichat asi changhandanamagi khwaidagi pharaba pambaini miyambu amukka hanna khurumjari. Hauzik mapung oiba pau Manipur da nongmada COVID-19 positive oiba masing thangna na numit nini lising amagi mathakta leiramlaba tungda ngarang khara hantharaktuna anoba case sanipan humpumapan thengnakhi amaromda mi chamanga nimphu tarukna naba phaduna discharge tawkhi active case lising nipan chatret marphudramathoi leiri raijagi COVID-19 command control room nangarang numidang wairam thokiba serolamada hai haukiba pung kunmeri da punna sample lising manga supna yangkhai nipan test tawbada miyoi chanipan humpumapan positive oiba thengnabadagi raija sigi apunba positive case ki masing lising yangkhai chatret yangkhai mathoi sure masigi manungda lising nipumathoi chama yangkhai humdoi naba phakhre naba phabagi sang sada marphumathoi dasmik sino nipan da leiri hairiba matam asida COVID-19 positive oiba miyoi 13 sikhi masi tharaga laichat asida leikhidaba migi masing chanipan supna taret sure Imphal West Zilla da paksana COVID-19 test tawbang asidagi hauragani masigi damak sem saba pumnamak loire Manipur da COVID-19 positive oibagi sang khanghen hengalapadagi Imphal West Zilla da paksana test tawbagi khongthang asi lokhalapani hairi paksana test tawbagi thabak thasigi 15 phawba chathagani maru oina zilla asida positive oiba yamna leiba mafam sing hana khandoktuna test tawbagi thabak asi paikhatkani masida singnaba miyoi singna masana yana test tawthoknaba mari lenaba singna miyamda appeal tawri ahan bagi oina zilla asigi mafam 15 da paktakna na test tawbagi thabak chathagani Zilla asigi chief medical officer ga tanaraga lengang na atay mafam singda su test tawfam hangdoktuna zilla asida leiriba mipum khudimak test tawthnaba pandam thamli hairi COVID-19 laisana singnarakpa khudingmak thengnanaba sarkar na paikhatpa yaba thabak sing paikhatli leina asida gi ngakthoknabagi khwaidigi maru oiba thawong amadi miyamda sumba pawning thina khanghanbaga loinana haksel amasung yai phayumbal mantarwina piba section thawrang sing adu mapung phana ngakna chatpa haibasini Laisat asi thengnana ba paikhatpa thawrangi saruk ama oina kendra madi raja sarkar singna miyamna hanglakpa COVID-19 ga mari lenaba wahang singi paukhum pinabagi damak helpline number sing hangdokle National Helpline number na Ministry of Health and Family Welfare gi 0112-3978-046/1075 Women and Child Development Mantraloy gi Child Helpline number 1098 Social Justice and Empowerment Mantraloy gi Senior Citizens Helpline number 14567 amasung Psychological Support Help number 0804611
0007 ने राज्य की हेल्पलाइन नंबर ना 0385 241 1668 अमसुंग 1800 3453 818 ने ताबीरिबा पाव से आकाशवाणी इम्फाल दगिने अवांग नोंपोक की राज्य खरदसु नुमित खुदिंगी मियोय क्या लेप्तना कोविड-19 पॉजिटिव ओइरकली नागालैंड अंगरांग नौना मी 138 पॉजिटिव ओइरकपदगी राज्य सिगे अपुनबा पॉजिटिव केस 19,730 सूरे ngarang mi 12 sikibadagi laichat asida sikiba masing sahum humphum dois yaure hairiba matam asida mi 235 naba pharaktuna punna naba phaba masing 15,795 sure hauzik active case 3,953 leiri amaromda nagaland ngarang phawbuda mi lakh 2,935 subna 13 covid-19 vaccine kapkhre masigi manungda lakh 2,10,958 ahanba dose amasung mi 5,000,995 suba dose kapkhre Meghaloi da COVID-19 infection tawbagi sang tapna hantharakpa ure ngarang nongna mi 195 positive oirakhi amarom da mi 13 laichat asida sikhi nongna mi 958 naba pharakpadagi hojik phawda punna naba phakhiba masing 19,938 sure active case 6,659 leiri Marag asida Meghaloi da ngarang phawda mi lakh 3,938 COVID vaccine gi ahanba dose kapkhre mi 9,992 suba dose kapkhre Assam da Haksel Vibhag na ngasidagi raija sinba thongbada Assam Community Surveillance Plan gi ahum suba tangkak hauragani thorang asina community surveillance kankher handuna COVID laichat sandokpagi sen thadanaba pandam thamli thorang asigi makhada khungang 19 hena konsingani thorang asigi pandam di COVID-19 sandokpagi sang khangdokpa amasung respiratory infection ka hena torokpa yaba sing masa khangdokpani Bharat da hojik phawbada COVID vaccine dose ko 39,59 hena kapkhre lebaksin bathung sathariba tika thabagi khongjang asigi ngarang numit 153 ni subada vaccine dose 15,59 subna ama kapkhi sahi 19 dagi nifumari phawbagi mioi 19,000 hena ahanba dose amasung mi 1,000 henba ngarang ani suba dose kapkhi ahum suba tangkaki tika thaba horokpadagi hojik phawbada raija amasung union territory punna 53 ki mi koti 2,02,000 henbana ahanba dose amasung mi 1,000 henbana ani suba dose kapkhre Bihar, Delhi, Gujarat, Haryana, Karnataka, Madhya Pradesh, Maharashtra, Rajasthan, Tamil Nadu, Uttar Pradesh amasung Nongchu Bengal da sahi 19 dagi nifumari phawbada leiba mi lakh 10 hena COVID vaccine gi ahanba dose kapkhre Healthcare worker koti 1,63,000 hena frontline worker koti 2,93,000 hena sahi 95 dagi humpu phawbada leiba mi koti 8,93,000 hena amasung sahi humpu gi matakta leiba mi koti 8,93,000 henbada COVID vaccine kapkhre Uttar Pradesh sarkar na June tha manung asida mi koti ama COVID-19 vaccine kapnaba sawa thorang amang asidagi hawdoklagani hawjik phawbagi oina di raija sida vaccine kapagi khongjang asi jila 19 khakta da sathari anobo khongjang asida jila 9 mak konsilagani Marak sida Uttar Pradesh tang asidagi corona curfew tangkak naina lokthokpa horagani active case satruk ki mathakta leiba jila 13 da curfew makha sathakigani lemhori ba jila humphuma thoidana SOP ngaklaga dukan sing ayuk pung 3 tagi numidang pung 3 fawwa hanglagani adumoy namak raija sinba thongbada numidangi curfew leikhigani loiselakpada COVID-19 dagi ngakthoknaba face mask uppa phut taruk lapna na leiba khusa amadi mai mitaru tanana thamba haiba asamba thawng ahum singang na chatpinaba amu hananing singjari aroibada maroiba paw amok Manipur da COVID-19 na nabadagi pharakpagi sang 7.9 yaure active case 9,930 leiri Imphal West Jilla da paksana COVID-19 test tawbang asidagi hauragani awang nongpokki raija kharadasu numit khudingi mioi kaya leptana COVID-19 positive oirakli amasung Bharat da hojik phawbada COVID vaccine dose ko 19,959 hena kapkhre pauloi jare